Jiribam District ki JT Road tagi Mongbung Seijang tamna Central Force ki personal Amadi Kuki Khutlai Paiba sing Punna Lakminabagi Mami ama drone Dagi Uba Phangle hairi iramasigi matangda ekhoi ki Jiribam District ki correspondent na pirakpa pau amana hai ngasi khulngakpa singna drone thagatlaga yengbada Jiribam District ki JT Road tagi Mongbung Seijang tamna Central Force ki personal Amadi Kuki Khutlai Paiba sing Punna Lakminabagi Mami ama Uba Phangle masiga iroinana masing yamnaba afaba makhal ki Khutlai Paiba Kuki terrorist singna JT Road tagi maite khultamna lakpasu drone tagi uba phangki oirakli bafiba masina maram oiraga Jiribam District asi achauba lanbung ama soidana oirakpa yai haina phongduknarakpa lei karigumba fiba masi security force na matam chana lakshinba ngamhaudrabadi district asida misi mina thorakpa yabagi oithokpa lei hairi hauzik lakliba wafamde Jiribam District ase lanbung ama oina ba Kuki terrorist singi plan adu chumlakadawrabra haibasini numit khudingi maite khul ama oiriba mongbungda bom amadi nongmai kaptuna attack chatharakli Kuki terrorist singi thawung asida Central Force ke personal sing babok amagum yengdaga leirabra haibasi Jiribam gi miyamna hangnaba wahang ama oiri Seijangdagi Kuki terrorist singna nongmai kaptuna attack tawrakliba se coming operation tawduna ngasi fawba takthokpagi mami udri masina maram oiraga Jiribam da leiriba tongan ba furuki miyoi sing aduki matek thawai wanare numidang hek oirakpaga nongmai amade bomgi makhol tagani khanbada tumpham chapam khangnadre hainasu pawasina makhatari